quality lay quite now. You move up to the quality lay as you go to hide it. Almost both must have for okay, see here, you put that. Manipur education system sigi manung lei ba mechanism se hai ba se achouba akoi wahang am thole yamna nongning ibadi kaino har kanda asigumba sub standard oiba chie supply toriba farm gi mathakta inquiry ko tawraga sigat piu haidana laudana section kya dagi lauraga ngang lei ngai sida 12 January 2026 ta board ki secretary ne khuye piba notice am thoi circular ma kari haige haganda adugumba akoi na sub standard oiba che supply tawi inquiry tawiu haidana leiba farm dagi leiriba bon leiriba si edugi paisa pi thongna na bagi oiba agenda yaw ba adugumba meeting notice thokjalakna aina subject to commission 14 January do orangani meeting do kari logi banu huji kai ma haide sai matang sidani yamna lure di taseng na isu ji khang na unu na namjal laga sum thamaganda khara laujagi ni khara ngam ba toksagi ni haibagi moong do madu yaroi leba ki yamna luba matam ni suma matam sida sumba government na ware bam lauraga inquiry committee mi salo thijal laga chummi bu har ju lale bu har ju wa ma haibagi muhutta namjal laga thamaga leba ki ruba matam sida aso mai ula ko koning de adu bu situation na sum hendalaga sum namjal laga thamaga yana na bagi tumi le jegi ni haibe moong tok daragadi tholoi hani ha ju leiti ha se te samni ma ke degi thamjari edana amuka na ju koi na taksin jai sini ko ne governor ju koi na pijai sini athu matam dei inquiry committee sem do thijala kan na masi gi service standard oi bache supply the farm se blacklist to budagi harakan horakan da masi gi mari le na ba pibam to punishment ma'am se pi basina tungda sugum ba se tholok tana na ba asoba param oi ni haiba se disang ma kai digi mari le na sim thami criminalization mana solution oi roi criminalization mana he na asoba he na khudung theni ai oi ba dugum ba pibam mala oi hani ai leite haiba se mari le na sim ma kai di ta kam ma kai di thamja commissioner na kai inquiry to ya dri se commissioner secretary ju scam sidi yarong mani having ngawle brother adudi masi akoina commissioner sunda rakoi mamang da hagi belai dai ano khangna masi tumina leiselabni na masi gi scam sigi manung da conspiracy to ba mi ma'am amma leire masi gi manung da akoi gi education aid commissioner su yarong moi hani ke su leiti aduna sinet pe se hojik ki commissioner gi mathak tawa ticket pa gi mathok ta bado inquiry si committee sema kan leigini haidana tumai thom Desamni akoina hojik leijari se board of secondary education Manipur gi aji main gate ki mamang dani koina si koi February ki tang ahum solisini kun ga taruk misida desamna leptana hada chahi 2026 ki academic session sida board of secondary education Manipur na puthokadoriba juji puthona ba sem sariba haiba dare masigi makade flat toba duga masigi napi jadoriba free and compulsory education class 8 fogi masigi larik sing si namga doriba si quality maintain tawdaba sub standard oi bache pisin bagi supply tawbagi scam ama tholak padagi tangkak kaya da rupsina media da mari leinaba singda even si to pitho kan da piding facing da namami bo put mayam do sample jin pukhalak na mari le bo authority da taksan da masi asoba scam amani high level inquiry committee ma sema ga thijal la kanda masi chap chana masi gi achuma ra do pithopi ho haiba tangka kya da hairaga lakhre masi gi manung da koina taksan jab sing manung da oi 29 January 2026 da jo honorable governor of Manipur da piba aduga chief secretary da copy to tauba adugumba moi moron da ma chu pichal la kanda
मसीगी इशूसे नमसल्लगा थंबा यारोय मसी पुथोगा इंक्वायरी तौरगन तौगदबनी हाइबसे कोई हंजन हंजन कोई हाइबगी वफमसी लेरबनी अदुबु लाइबक थीबदी ngasi phawbada ashoibasi leiresu khangaba pitharuba adugumbा सब स्टैंडर्ड ओइबा चेसिसु अमुक पुखलागा बोना कराइदनो ताथोक्तबा मफम अमदा गोदार अमदा थम्मे हाइबा वफमसु थमबा सी भावबदा मसाने इमिट तौजरबा पोसे सी भावबदा इंक्वायरी कमिटी सेमगा थिगतनबा होनादबा बोर्डगी हौरकान मसी लेनबा एजुकेशन एस की अखोगी कमिश्नर अदुगा चीफ सेक्रेटरी बोर्डसु